अहान मदमर पाव पीजरी कोविड-19 लाक्सिन मणिपुर लेंगांगना थासी की तरामाथोइदगी थमलक्किब कर्फ्यू ngasi लोइसिनख्रे कोविड इन्फेक्शन की फिवम येंगलगा कर्फ्यू अमदी कंटेनमेंट जोन लौथोपगी फिरेप लौगदौरी मियोय अमता सिथदना कोविड वैक्सीन कापंगंबा अहानब केंद्रदा लेंगांगना रुपा लाख कुनगी सेलगी मना पीरगने हाइना चीफ मिनिस्टर एन वीरेन लौथोख्रे तेलब थाहुम की मनुदा इंडियाना कोविड वैक्सीन मखल अनि पुथोक्तुना लेबाक असिगी तनतना मालेम यातै लेबाक सिंगदसु फंगना बहोनरिबा से प्राइम मिनिस्टर नरेंद्र मोदी की असौब माई पाकपनि हाइना लोकसभा के एमपी डॉक्टर आर के रंजन फोंदोख्रे कोविड की अहान बमदी अनिसुब वेबता सेक्शन बवाद औरबसु अहुमसुब वेबना हेना साथीबा सैथें पीब ngamdana हेल्थ सेक्टर दा अहन सेंफम थादुना थबक पाइखदौसि हाइना सुगनु केंद्र के एमएलए के रंजना मितना कोंगब वाफम लेंगाता थमलकली खुरमजरी टाइम्स ऑफ मणिपुर न्यूज यंगरु संबु कुमंथम जंतन तरामुक्षरी मियाम द मपुंग बे पाउ पिजद्रिंग मंगोइना हौजिक मालेम गोइना सब लाइसेदा मोरिबा कोविड-19 के अनिसुब वेबतगे ngathonaba फेस मास्क उपा मियोय अमग गे मरकता फिजिकल डिस्टेंसिंग थंबा यामना तोइना खुदसा सेंगना हमदोकना सिंगबा अखोय खुदिमना पांगथोकगा लोइना सही 35 गे मथकता लेरिबा मिपुंग खुदिमनासु मनांगनकपा हॉस्पिटल सिंगदा सुंसोय सोयदना सतपिदुना वैक्सीन कापथोकपियु अहानबा डोज कापख्रबसिंगना मतम चाना अनिसुब डोज कापथोकपियु हाइना टोम टीवी की माइकैदिगे मियाम दा अपील तौजरी हौजिक मपुंग पाउसिंग पिजरी कोविड-19 लाक्सिनब मणिपुर लेंगाना अखनब हिरम खरदा कोमथोलगा थासिगी तरामाथोइदगी थमलक्किब कर्फ्यू ngasi लोइखिबग लोइनना कर्फ्यू कोमथोनब अनोब गाइडलाइन थोख्रै मणिपुर लेंगा के स्पेशल सेक्रेटरी होम एच ज्ञान प्रकाश न थोकपा चेरोलमन हाई स्टा लेंगाना कर्फ्यू नत्रगना कंटेनमेंट जोन लाउथोकपा से कोविड इन्फेक्शन की फिबम येंगलगा लेपकनी मियाम गे हक्सेलगा मंतिकनदुना कोमथोकपा तौरोय इंस्टीट्यूशन सिंह ऑर्गेनाइजेशन सिंह दुकान कैथल फैक्ट्री लनाई लोइसंग सिंह के एम्प्लॉई सिंह वैक्सीन कापदा हेना पुंगिंग संगनी मसी एमजी नरेगा अमसुंग लेंगाक नत्रगना लनाई प्रोजेक्ट सिंह दसु सनगनी मरम मदुना मिपुंग खुदिमक हेक यारिबा मखै तुना वैक्सीन कापथोंगबा खंगनख्रै वैक्सीन कापनबा मफम सिंह पीरे मियोय सामग यांखै नत्रगना मसिदगी हेलबदी लेंगाकना अखनबा वैक्सीन कापगे प्रोग्राम थौरांग तौगनी कनागुंबा लुप नत्रगना ऑर्गेनाइजेशन सिंगना डेप्यूटी कमिश्नर सिंह नत्रगना नेशनल हेल्थ मिशन की डायरेक्टर दा पाउ फाउरगा वैक्सीन कापगे प्रोग्राम सेंबा यागनी हाइरी तेलब थाहुम की मनुंग दा लेबाक असिना कोविड वैक्सीन मखलनी पुथोक्तुना लेबाक असिगी तनतना मालेम यातै लेबाक सिंगदसु फंगना बहोनरिबा से प्राइम मिनिस्टर नरेंद्र मोदी की असौब माई पाकपनि हाइना लोकसभा के एमपी डॉक्टर आर के रंजन फोंदोख्रै वाफम सिंह से मोंगसांगई जिला परिषद अमसुंग हेल्थ डिपार्टमेंट की मियोय सिंग पुन सिंदुना मोंगसांगई मे लेकाइदा लेबा पिलो लाइब्रेरी के संगलेन पांगथोकिबा मास वैक्सीनेशन की थोरम येंगसिनबद फोंदोकिबनी एमपी न मखा ताना हाई कोविड वैक्सीन अगे कोविड लाइसेतगी ngaktongba khwaidagi phaba pambai asi वैक्सीन कापथोकपनी सोशल मीडिया दा अमदी कनागुंबा मियोय सिंगना वैक्सीन कापगा मरि लेनना सुमदब वाफुम क्या फोंदोकपदा मियामना थाजबिगनु मियामना सोइदना वैक्सीन कापथोकपियु मेडिकल तमलिबा महिरोय सिंह असिना मही तंबा लोइदुना रजिस्टर तौबा मतमदा असेटपा वासक लौरिबनी अदुबु ngasiगी साखोलपगे अरंग अराग मयाम असिदा वासक सिंह अदु काउथोकनदुना तुंगोइनरगा थबक तौरपा डॉक्टर कया ngasiदी उबा फंगले हाइना लोकसभा के एमपी डॉक्टर आर के रंजना नुंगनांगबा फोंदोख्रै माके वाफम असी ngasi थौबाल डिस्ट्रिक्ट के खंगाबोक्ता NH 102 के नोंगपोक्ता नौंगना साबा सुर हॉस्पिटल कौबा अना लैंग संगमा संगाबगी थोरमदा इनर मणिपुर के लोकसभा एमपी डॉक्टर आर के रंजना हाइकिबने मांगना मखा ताना हाइकिबदा ngasi हांगदोलिबा हॉस्पिटल असगे डॉक्टर अमदे लनाइगे थबकना तुंगोइनरगा मियामगे ओइबा थबकना मांग थाना तौरकनी हाइबगे थाजब लै मरमदुना मियामनसु मसिदा मतेंग पांगबियो हाइरदुना हौजिकती कोविड-19 की सैथेंग लाकपासिदा प्राइम मिनिस्टरना प्राइवेट हॉस्पिटल सिंगसु लोन पिदुना अहनबा पोलम सिंग हापकनबा खंगनकिबसु लेखरबनी हाइके हॉस्पिटल अदु संगाबगा मरि लेनना सुर हॉस्पिटल की मैनेजिंग डायरेक्टर डॉक्टर लाइस्ट्रम सोमेन हाइकिबदा मफम असिदा ngasi हॉस्पिटल अमा हांगलिबा असि मियामदा चनबा याबा ममलदा क्वालिटी सर्विस पिनबगे पानमदा हांगमनी
hospital asina ahan goina service pigidoribasi gynecology da ahan minyang thamgani haireduna matam matam gi matungina ortho surgery amadi angang singisu atubada hapchilagani haiki Sing the OBI, rural area the OBI, city manung the OBI. Who's construction matam nangaroi? Adugi Mahuta, say school building khangde, higher secondary khangde, college ki khangde. Masida kari kari akoi, Kara Semjan Kosel Harga, community akoi se COVID care center. Yamdrapada bed Madugi oxygen facility labor kotpa, not less than 500 tagi tadaba. Adugumba area sama akoi yam thu matamda masita hoba phai. Curfew gi thamliba athingba sing hayengdagi hiram kharada komthongba lengana khanari miyoi amata sithadana vaccination toba ahanba kendrada lupa lakh kun gi mana piragani haina Chief Minister N Viren lokthokre wafum ase ngasi khurai kendra gi oina mobile vaccination program da sizinagada insulated vaccination bus launch tobagi thormamada Chief Minister na phongdokibani thormaduda Rajya Sabha gi MP laisem basana jawba kendra sigi MLA El Susindro na sarugya khe Chief Minister na makata na hai COVID-19 na fibam luna sohalaba atai state singda tu sungai oiba mongda asiba haksang pareng lengduna poloiba ngainaba poloifam leitadana asiba haksang kaya turelda tauthorakpagi thodok kaya thokre punumak adu Manipur gi miyamna ningsingbiu punumak asi thoktanaba lengana paikhalakliba mass COVID-19 vaccination program asida singnaba leitana miyamna sarugyabiu aihak ama vaccine kaptabana aigi imung manunggi miyoi punumak awafamda tagadoribani handaki second wave asida Manipur da su misimina kaya hengalakli Lenga ki maikedegesu atenba matamda paksana COVID vaccine kapthong ba thoksil kya paikhatli matam sana vaccine kapa amadi COVID-19 test ta hobana ngasigi hibam khara safana lebangam libani laisada si tarai ne lobu yadri aikoi ge lebag asi oza guru masing yamba lebak ni khangfatana wa pangang ngangbagi thabak thadokse amaromda petrol mamal khara hengatpagi matangdadi wa lawnai adubu free the vaccination tawriba sigidi kanana su appreciate to bidri politics tawribani haiduna reasoning yaudana panghai hajin bigi thabak thadokpiu wari sasi haibasu reasoning amaga loinena issue da yumpham oiraga wari sanase miyamnasu asigumba yumpham yaudaba propaganda da thajabiganu COVID-19 gi third wave tagi ngakthoknaba ngamgadoriba asi vaccine kapa asi khaktani maramaduna ahlaman isininaw punumangna mass COVID-19 vaccination asida mapung fana saruk yabiyo amadi laisada si ngakthokna bohnabada mapung fana thongdangnabiyo haike Kada la pensare ba e dong dang bu min kra sui ano saya na have e dong bu je koi sigi leina je e dong ya leina na te e bo dong ba du sala ayo re do aduna vaccination honorable prime minister Narendra Modi ji ki makada mass vaccination adu su free da free ko phire ba mass vaccination kapa ise kaida kana le to hadin se kai bo kadi free ngangi karai do no phon mo kai ba aduna tisini reason da petrol da pani lupa ma jangat pagi di khatta shido me nang edwa ina karo maya mama free da kapa isi ki appreciation wa yem leite to news Ketrigau kendro da COVID laisat thengna bahona bada combined COVID-19 isolation center kongpalna laukiba thodang ase yamna thagani ngai ni haina kendro se MLA nahakom Indrajit na phongdokrai wafum singa se Kongpal Ketri Lekai da combined COVID-19 isolation center na thodang longduna Imphal Morning High School da hangdokiba COVID-19 isolation center loishinbaga mari lena na phongdokibani top nauria GP gi manung da leiba Kongpal Ketri Lekai Kongpal Naurebam Lekai amadi Kongpal Sanam Lekai gi area da leiba miyambu COVID tagi ngakthongna amadi positive oiba miyosingbu isolation center da thamduna laying khibagi thabak adu MLA N Indrajit na thagar phongdokhe MLA N Indrajit ki miyang makada hangdokiba isolation center aduda laikai humda leiba club ki members singna task force asida asobu mateng su pangkhe loishinbagi thormadugi matangda MLA N Indrajit na makha taraduna hai center asida chawrakna miyoi nifu taruk rom leiduna layang ki bamadi fagalki ba asimak asuki madik nungaiba phawi center asibu mai pakna salaina bhonabada mateng panglaki ba khudimak pu thagar phongdokle makha tana kendra si covid free oiba kendra ama ohenaba miyampun mon honnasi haike Lengang session ba wapadagi COVID ke ahan ba amadi anisuba web ta lamda masigi miyam da sawna saitheng pikrabasu ahum suba web asinadi state asida hena saitheng piba ngamdana ba lengang na matam leiring asida health sector da hen ba senpham sing thada duna lokot pa ba thabak sing lokot hausi haina sugnu kendra ge MLA ke ranjina lengak ta mitna kongoi ba wafam thamlakli
Wafum ase Kendra sigi manung dalai ba Charel High School da sathaki ba mass vaccination gi thabak yangshin bagi khongchata phongdoki bani. Kakching district ke DC Digang mayang na sathaki ba yangshin khongchat adu da MLA Keronjin amakata na hai. Istalangan na COVID ke ahan ba amadi anisuba web ase thengnana ba matam da section ba wat kibana miyam da sawna saitheng piduna laina asuna marmorega myoi kya ge punsi lomke. Kaya amana hojiksu anaba amadi akan balang sathari. Loinana Handaki anisuba web asida maruina paksana sandorokiba asi lengang estate asige yumlai kaidege phibam ningthina naina hudana home isolation paktang lana tahon kiba asina maram oiri maramaduna hojiki malimgi leba kayada amadi India ge state kharada yoba horakliba covid ki ahum suba web asina Manipur da yoroktringaidara lengang na hiram asida ahen minyang changhoba mathau tai maruina handak phangkiba budget mifamda tongan ba department kayagi kaithokiba senpham sing adudagi senpham ayamba si health sector da oina thadasi aduga hairiba senpham aduna Manipur gi kendra khudimakta oxygen gi facility leiba yauna phamung samanga dagi tadaba covid care center singsu soidana hangdokpa yauna atai paikhatpa yaba thabak sing matam leiringai da paikhat hosi loinena lamdam asigi miyam nasu state asida covid ki ahum suba web asi yorupa ngamdana ba matam sana vaccine kapaiduna lengang na matam gi piba SOP singak na sapiyo haike Sing do oibay rural area do oibay city manung da leibay huji construction matam nangroy adugi mahuta se school building khangde higher secondary gi khangde college gi khangde masida kari akoi khara semjan khochal le harga community akoi gi se covid care center yamdra bada bed madugi oxygen facility leiba khotpa not less than 500 tagi tadaba adugumba arrange sama akoi yam thu matamda masid tawhoba phai State asida hojik chathariba COVID-19 ge vaccine kapagi thabaga se khara hena paksana sathanaba Manipur lengana laukhalakpa thorangi makada District Administration Thawalamade Kangabok Part 1 Gram Panchayat ki Pradhan ga khusam nadurunga se Gram Panchayat asige tongan bompham ahumda paksana vaccine kapthokre GPSU gi manungsana ward number 1 2 3 4 amasung 8 ki oina panchayat ghar da kapke Bangsi Budon Mandir da ward number 5 amasung 6 ki miyosing hida kapthoke aduga Kangbok Sorok Wama Community Hall da ward number 7 9 amasung 10 ki miyosing COVID-19 ki vaccine kapke hida kapthokpa aduda saruk yakibi Kangbok Part 1 Gram Panchayat ki Pradhan Ningthongjam Malana hai Tamthiraba COVID-19 ge laisata ge ngakthonaba amata ngairaba pambai oiriba vaccine ase miyamna chingnaba leitana kapthokpiu loinena lengana piriba COVID-19 ge sana kangon sing ngakna saminaduna COVID free oiba iramdamama seminadaba yade haibagi thodang adu lomina si haina miyangge pungning singsilakli Mipung khudima COVID ge ngakthonaba hida kapthokpagi saro moina ngase lairing mom lekai gram panchayat ki manungda leiba United Youth Club Community Hall Larigambam Laikai Salan Lairakta Mass Vaccination Program Pangthokrai BJP Hangang Mandal Giminya Makhada Larigambam Laikai Gram Panchayat COVID-19 Task Force Amadi Larigambam Laikai Club Coordination Committee na Punasinduna Pangthokiba Vaccination Program aduda lamdamadonge miyoi kyana hida kapthoke Sarokna miyoi samri ronge panam thamba vaccination program aduge matangda Lariyambam Laikai Gram Panchayat ki Pradhan H. Tombin haikibada ngasiga tharaga ahumlak suboina pangthokpa hida kapthokpa sida miyoi samri gi mathakta tholokpasu yamna afaba pungning thongningai oi hojiki hida kapthongningba miyoi masing yamkhalakpasi afabu khudamni Gram Panchayat ki manungda leiba mafam singamadi hangang kendra gi oina miyoi kyana hida kapthongnaba paksana tholokpasimag laisat asidage ngakthokpada asawa mateng ama soidena oiragani asigumba thorang asibu paikhaliba lengak asigi thausil asisu thagatpa phongdokhe Loina ayamba khoi lai yangmam lekai gi oina praja singje ngasi angakpa phangna mi chawanga gi mathakta yana hauji thoktana leiri adubu akhoina department da haijaruba matamdadi akhoi mi chami gi target tin haije adubu hauji akhoi makhata na mi chawanga muk hena thoklakpa se khoi kamai toksige hare akhoi department da akhoi hidak PBU matam kitang logjage na khoi kalak ki site gi su haijaraga adumaina khongthang je khoi lokhasari aduna aidi Manipur sarkar busu yamna thagatningi praja mayamna su handaki taw government na lokhole ba khongthang se afaba khongthang ni ana haibi Sub Deputy Collector SDC Sawalmang KH Zentananga say SDC sina kon ba mafam singda pangthokpa vaccination center sing yangsin krai yangsin khongchat adu da COVID-19 joint task force pawrabi amadi Whiteon Gram Panchayat COVID second wave task force ki meet sing su sarugya ke
Sagolmang District Hospital amadi Lamboi Khul Vaccination Center da vaccine kaplibasing hakthengna yengcheleduna SDC case Zentana Hai Miamna license asibu mapung fana ngakthonobgi dama vaccine sungsoi soidana kapthokpiyo vaccine kapthokpa natana license asibu ngakthonaba atopa pambai leite vaccine gi matangda sandokliba aran wafom sing thajabagi muhuta sungsoi soidana vaccine kapthokpiyo haina miamda appeal tawke loinena Sagolmang da leriba District Hospital gi MO in charge Dr. Ningombam Sanjoina Hospital sina Kundrakpam Kurai amasung cycle kendra singi Fawbo Koli Hospital sugi staff singna COVID lanthengna bada kathokpana mang tharaga miyam gidamak thabak tawduna lakli makhatana su tawkhigani miyam nasu laisad asibu lanthengna bada mapung fana isai sagi lopam thokpa thodang sing lobiyo haiki ngasi Tamelong District ki Toksem Subdivision gi manung sana leiba Tadbung Village ki Tadbung Community Hall da Khongsa Youth Union Tamelong amasung Jiribam branch na sinduna COVID-19 vaccination campaign ki matangda wakal tahan bagi thorom pangthokre thorom maduda Khongsai Youth Union Tamelong amasung Jiribam branch Manipur ki vice president Neham BJP state morsa Manipur Pradesh ki vice president J Khongsai Kusem Bukle spokesperson ST morsa Manipur Pradesh yauna lusingba kyana thorom madu asiga mari lenena miyoi kyana wangang ke thorom asiga mari lenena BJP ST morsa Manipur Pradesh ki vice president oiriva Zay Khongsai na haikibada ngasi aikoi ST Morsa na Tadbung Village asida vaccination kapagi thoramasi ST Morsa ge president BJP ge president amadi Manipur ge chief minister ge ayabagi matungina pangthokpani khunjam yamna COVID-19 vaccination singnaba leitana kapthokpiyo amadi lengana lokholokliba thorang asida mateng pangbiduna aikoi puna COVID-19 asida ge ngathongmina si haina phongdoke BJP ST Morsa Manipur Pradesh ge spokesperson Kusem Buklena haikibada Hojik paliba BJP ke lengakna miyamgi fanaba amadi manung hanjin mafam singda COVID vaccine kapthokpagi sangchalliba khongthang asida aikhoigi lusingba singna pirakpa wakalon amadi media da afaba paujel kya sandongna bathabak thoram kya aikhoina sangchalakpani haiki Tamelong District da Khongsai Junior na sinbada aikoi ST gi team na pangthok bani si mayamna vaccination si kabiu aduga khunja mayam singna vaccination si Kabada asoiba kaisu laide adon government na piba vaccination si koigi damak yam kana bane si tancha basi koigi si da leiba Tamelong district Jiribam district da leiba prayam mayam da koina sangtok ba chalu bane ngasi media da false propaganda wrong information si da okay confusion yam bidan le machi da koina haining badi on behalf of ST Moja Manipur BJP Pradesh okay on behalf of the haining basi di confusion chatkanu Haibidi mashi medical expert and government initiative the best effort one of the most preventive and effective measures shi lauraga akoina doba shida confusion shida akoina lairubudi second wave shida akoi crucial madam shida akoina yam danger oige doba phibam da laikhrabni Paugi maraktana atemba break mutang nomene se Ladies and gentlemen, get ready for Europe's World Cup only on Sony Sports Network. They gonna fight, gonna be tight, future bright, chance like goal. Don't mess with me, I'll kick you. ये मेरा खेल खेले मेरी दूसरी country. Some with name, some with fame, some just party, some just blame. Please troll the opposition carefully. ये मेरा खेल खेले मेरी दूसरी country. The local foreigners are crazy for Europe's biggest title, which is your Dorsey country this time around, Euro 2020. On Sony Sports Network. CBSE amadi Bosem gi class 8 gi class 10 fawbagi foundation course ofjaragani hariba course asi live class oina ningthauka abadagi irai fawba tawjagani mahiroi singna live class loiraba matungda revise tawnabagi damak high quality video da yengnabagi khudong sabasu leijari nomaijing namit khudingi chapter khudimaki mock test pangthokjagani loinana mama mapa mahiroi amadi oja singa hena mari faganamgi damakta meeting su toina pangthoktuna khanane nabagi khudong sabasu pijari and akupa marol gi damak fountainheads.com da sangbiduna yengbiu natragana contact number asida pau phawiro aikoi gi contact number 8076743191 natragana 9971955001 break matung da makhata pa pau pijari thasagi kunma da ge more da leiba tuan ba community leaders singi office ta namitaruk ni lep laitena satharki ba mass covid vaccination kapthok gi program ngase more ge ekodom office ta loisin krai all community development organization more ekodom na sinduna pangthokiba vaccination aduda additional deputy commissioner more ke zadumani SDO more irengbam Dinesh Kumar amadi more police station ke OC Dilip Kumar na saruk yaduna yangshin ke
loinena primary health center more gi MO in charge Dr. KH Santikumar na lusingduna vaccination kapthokpa asida sarugya khe more gi tuan tuan pham singdagi vaccine kapa asida sarugya duna hida kapthokhe District Administration Imphal West SDO Wangoi SDC Lilong Sajing Imphal West ki minyang makada si Medical Officer Imphal West ki mobile team galoy na ngasi ayuk pung tara dage nungtil pung phawa mass COVID vaccination cum awareness program ama naran konjin mamang lekai community hall da fangthokre program asida nupa nupi puna miyoi samri romna sarugya khe thorom masi sinbada mateng oinaba langthawal kendra gi MLA Karam Shyamna nupa lising manga piramba duga social worker Deepak Laifrakpam maibam lekai na miyam gi chana thanaba 3-layer face mask hand sanitizer na singba mateng pirakpugidamak Ideal Youth Club naran konjin mamang lekai na thagat phongdorokle program asai naran konjin da leiba club sing haibedi Ideal Youth Club Sunflower Club amasung naran konjin Sporting Club na mapung fana tengbang piduna pangthokibani Ningthokong PHC WHC amadi COVID-19 task force naran China na sinduna ngasi Phobala Gram Panchayat ki makhada naran China iraima manopta mass vaccination ki campaign pangthokre program aduda miyoi romda COVID vaccine kapthoke loinena makhata nasu hida kapthongna bahona gani haina COVID-19 task force naran China gi makedegi phongdorokle Wangkai Kendra gi MLA Y Irabot ki minya makhada Duilalan Development Authority Duilalan Women Society amadi Duilalan Youth Club na sinduna ngase Kids High School da COVID-19 gi mass testing amadi vaccination gi thorom pangthokre Miyoi bagi seva toriba Dr. Nurse amadi paramedical staff singa Dr. VC Roy na pamjaram ba wakhalon adu puna khangmina ba amadi pangthokna ba hona se haina Indian Medical Association IMA ge hanagi president amadi Lamjing ba hospital ge consultant cardio thoracic surgeon Dr. KHS Kalana phongdokre wafum ase aying Bharat ki mafam khuding da pangthokada ba National Doctors Day gi palan thoromga mari lena ngase TOMTV ga akhanana unaba ma da phongdokibani Lamjing ba hospital da pangthokpa thorom da Dr. KHS Kalana makataraduna Dr. gi sinpham da leiduna miyam gi seva ningthina tawkiba Dr. BC Roybu ningsingduna hayeng July gi tang amada Bharat pumbada National Doctor Day haina palan thorom pangthokna lakle hariba palan thorom asina maroina Dr. Nurse amadi paramedical staff singna miyobigi seva ningthina tawba asan mirai naidaba ningthina loina biba haiba wakhalon adu ngasige anayake lamda thabak tawriba miyosingna ningsingba amadi ngakna satpa haibisi yamna tangai fade masigi wakhalon asi akhoi puna khangmina se haike Cardiology Society of India have said India adele Bharat adele mi khudimok singge hat ki anabun da khang na ba he na loksing pibang amna da mase mana hodom ne ba aduna seng na harabada akhoi ki medical profession sin da wall here letting gai either akhoi ki medical staff haitare doctor nurses paramedical staff khudimok na letting gai di doctors se Palan tobum tue amadi Dr. Bisiroina mayamda pigiba kudong chaba mayamda tobiramba apaba thabo mayadingdo tungda holeiba medical professional iba miyosingna matau tamam tue Manipur haukiba pungkun marida miyoi samanga ga marifu COVID-19 positive oiba thengnare hariba matam asida miyoi samriga marifudra marina fagalakpadagi discharge tawkre aduga miyoi mapanna lachada sina maramoyuna lekhidrai Positive oikiba singadu miyoi tara nithoina Central Armed Police Force tagini Rims tagi miyoi tara manga Jenims tagi miyoi nifumdoi District Hospital singdagi miyoi sohumga yankhayumdoi aduga atai testing center singdagi miyoi samaga marifumatoi positive oiba thengnake District oina Imphal East tagi miyoi samaga tara nithoi Imphal West tagi chani ga sumna ani Thobal dagi yankhai mapan Bisnupur dagi yankhai taruk Kaksing dagi kunthra mapan Ukrul dagi taruk Churachandpur dagi yankhai taruk Chandel dagi tara taret Sanapati dagi manga Tamilong dagi ahum Tengnopal dagi ani Kamjong dagi tara None dagi ama amasung Kangpokpi dagi tara nithoi ni ngasige sige tharaga positive case state asida punna lising humpumapan ga satret sumna marifudra sure Laikhidraba singadu Imphal East amasung West dagi ahum Bisnupur dagi ani amasung Kaksing dagi amani masi tharaga laichet asidagi laikhidaba apunba miyoi lising amaga chamaga yankhai yaure pagalkhibagi masingna lising humpuni thoiga satru kunipan sure Manipur lengaki Health Department thadorokpa cherol amage matungina ngarang June kumapanda punna miyoi lising tara mangaga sani kunthra manga vaccine kapkhi masigi manungda miyoi nifu tarena healthcare workers singni
Hojik faubada COVID-19 vaccine kapkiba masing puna lakh taruk lising nifutarek ka satruk kuntranithoi sure. Hanba dos kapana lakh manga lising humdoiga satruk humfunithoi aduga anisuba dos na lising humdoiga samapan humbudra sure. Consumer Affairs Food and Public Distribution Cafen PDG DSOL Ibotombi amade Inspector Haubam Bovina Lusingba Timamanangase MS Thompson Indian Agency Tamilonge Niom Kaina Sangakfong Bazar Pongmei Colony de Leva Thompson gi Yum de Leva LPG gi Godown Yangshin Kray Aroba Warning Peak Kray Cafen PD Minister Yauna Makok Thongba Singi Yatang Matungina Indian Oil Corporation Limited IOCL LPG gi Senior Manager M Gaithok Sungsu Sarugyaduna Satakiba Yangshin Kongset Adugi Matangda Wanganaduna Cafen PD gi Inspector Haubam Bovina Hai Agency Sina Mafam Masida Marilenaba Se Sang Amata Yaudana Niom gi Wangwada Tabak Toribasi Taudanaba Mamang Sahigi August Taradasu Cafen and PD gi Maikedi Warning Pikiva Lakrabani Leak over LPG gas cylinder kya Mafam Masida Explosive Certificate su Paidana Cylinder Sing Tamjinduna Tamatanatana Tamilonge Agency Sina Mafam Masida Transit Certificate su Yaudana Consumer Singda Pot Pirambasi Niom gi Wangwadani Ngasi Cafen PD Nadi IOCL na Aroibo ina Piribu Warning Asigi Matungda Karigumba Makatana Niom gi Wangwada Tabak Sing Asi Tauramlabadi Agency Asi Blacklist Tamgani Niom Kaina Leak over cylinder Yauna Ahangba cylinder kya Tamjilibasi su Mafam Masida ki Lautuktunam Tampam Tokwa Mapam Singda Tamangani Haiki Bogaluna Miam Gidamak Tabak Tauriba Singna Niom Sumna Tobiu Niom Lalabadi Lana Tauriba Tabak Adugi Fangpam Tokpa Tabak Sing Amadi Dandi Sing Adumak Pangani Haiki Magi sigi kano sisu explosive license lorom de adagi magi seisra transit kano point amusu lorom de si lorom do sigi mathang da di mana thambi gi hai targadi haiba kano singa se certificate singa se thambiramo na koina moida kan request tore adagi mana seisra leak oiba leakage oiba myamam thamesi maheu lo thola gadi sidi praza da sokani ada akoina hojik se IOC gi akoini tamu petition si yori ma hojik haina matungda akoi de moina penalty se kamaina pi si ke na khana matanda hojik leiba processing se hojik khudak ta thangdu on na akoina moi processing lo ship tawrani aduga man transit kem natana man seisra gari se tharaga mathangda amana thambasu yaroi mathangda thamtargadi magi keno se akoi blacklist lawgani Gari Thouring Ida Kangongdana Tire Pokarakpatake Ising Puba Trogama Lambigi Medianda Thomjinduna accident Tokray Taudoga Ngasi Numit Yung Bamatung Pung Ama Makairum Tarakpaduaida North AOC the Leba second MR get Mamang the Tokibane accident get Taudoga truck Tauduna Lakpa driver to the Libak Popatagi Aso Pandinang Hongdre Harry driver to Gimaming de Gates Altab Hussein Saikun Mari Apopa Akhtar Hussein Yaripok Ningtonai Dagin Harry Amarom Ngasi Numidang Pung Ohumrom Ahum Makairam Tabada Kaksing Police Station Gimanung Sana Leba Infal Morelambigi Palel Tong Anoba Tongkonda Bullet Amaga Tata 407 Amaga Tengjinabada Bullet Hogduna Lakiba Mu any Lakidre Live Activa Togo the Lakidra Mu any Adudi TH Ansel Tong Lamkang Sei Kunitoi Apopa TH Betoi Lamkang Amadi Kumsalem Kangteng Sahi Taranipan Apopa Romeo Kangteng Kawi Makoi Animak Infal Morelambida Leba Tamla Popi Kuldagin Harry accident adu Tata 407 Gari Aduna Palel Rom the Lakpa Aduga Bullet Aduna Kaksing Lam Khairom the Lakpa the Tokiban Harry BJP gi Karyakarta Singna Amadi Party gi Oina Wang Bigada Singna Lenga Asina Pangtoli Batabak Singi Matang the Ningtin and Gangbio Lakadoriba Mikalasida Atopa Party the Mirep Ogeda Mi Electrabani Haina Se Minister and Virena Fongdokre Wapama Singa say Kaisam Pataleba BJP ki office the Pangtopa Party sige State Executive Meeting the Saruyaraduna Fongdokibane Mipamadu the Se Minister Namakatana Hai Party sige Mapangal Hena Kalhanaba Mipamama Pangtopasi Yamna Fai Masina Ekoi Masal Gemarakta Hena Pau Fongabangamgane Kariguma Matamda Lengak Amadi Party gi Karyakarta Singe Marakta Pau Fonaba Wat Pamong Ama Hehek Torapasi Toktana Bohanase Lenga Asina Sahi Mari Asida Pangtoliba Tabak Toram Singasi Yariba Makai Karyakarta Singna Miam the Kangan Bio Lengang Asi Latringi Matamda State Asi Kari Pibam the Lerambage Haiba Kangnabu Wafum Ngaktane Prime Minister gi Skim Kia Asi Miam the Amadi Yum the Yohunduna Lagli Law and Order gi Pibam Ngasidi Atuki Matik Fagale Lengang Asina Paikaliba Tabak Singasi Matangda Ningtina Kangviduna Miam the Ningtina Kangambiu Nakalamarom Imphal Jiribam Lambigi Makrutong Sangaba Lakpada Union Minister Nitin Gadkarina Imphal Morang Lambi Amadi Elevated Highway Anigi Urep Yung Tamnaba Haizakiva Lake Haike Liter amagi akoi nimit pung kya lekong bene how liter amagi ma he ngi phamad si pung ma pang sigi
इवनिंग पुंग मापन दे कोई क्यू लेते सीमेंट बेटे क्या यो में ऑक्सीजन फंदे ना ऑपरेशन खामा नहीं है तो ना 5 बजने के बाद में आप लोग को आदमी देखा था क्या रास्ता पे कोई दुकान खोला था क्या इट इज अ क्वेश्चन ऑफ हार्डली 3 years 4 years की वारी ने काउ बनो मी बु काउ बनो मोय बो अदगी कोई कराई दनो को वहां देर का फायदा तारा ले में वहां देर का फायदा फुम ले में मी के नो thousands फैक्ट एनकाउंटर ना हट मनोरमा की मतंग दा मी जिन सोरक दा पुथोगा पुलिस दा फोकना का मोय मसे पुना लगा हिटलर ना ओ ले लो दुदगी है ना अदमाई बोलो गोतो दुबो अदुगुंबा इरालो कोई लाना दा ngasi कोई ना कोई मयाम ना खिबो है कोई पुल लगा लाके ngasi दी सही मरी से शांति पीर बने पीस पीर बने ए लोशन जर पदा अखोई यूनिटी लैसे यूनिटी कना ना पर बने ए कोई मसेन कोई ना उन्नबा बड़े होता है साबा प्रॉब्लम लेकर मतलब ना हंगनबा कहीं थोड़ी के कमाई तो लिए भी लोगे तानबा ए माथों तो उम्मीद है खातो थम दबा कोई मतलब काय थाउगी ममल हेंगतपगे मायोक्ता लेब पार्टीसिंग संगसिलपा थाखाई खोंजंग असे यांगलमदा पांथोकन लोइसिनख्रे लेवाक्सिन बथुंग लेब पार्टीसिंग हाइबदी CPI CPIM RSP अमसुंग CPI ML न पुना जून 13 कुंथ्रा फाव साथरक थाउगी ममल हिदा लांथक अमसुंग तंगाई फदब पोलम सिंगी ममल हेंगतपगी मायोक्ता साथरक वाकत खोंजंग अदु ngasi यांगलम अवांग लेकाइदा मिफम अमा पांथोकतना लोइसिनखे ngasi gi wakat मिफम अदु CPI थोबाल डिस्ट्रिक्ट के सेक्रेटरी एलांगबम सरत अमसुंग N यास्कुलनिना प्रेसिडेंट मेंबर ओइके थरमदु दवांगलदुना CPI मनपुर की सेक्रेटरी एल सटिन कुमार हाई थखाय अमा सुमना पांथोकिबा प्रोटेस्ट एक्शन असि माइ पाकमा ओइके थखाय सिदा लेब पार्टी सिंगी मागे लोकल एरिया सिंगदा प्रोटेस्ट मिफम यांखै हेना पांथोकिबसि माइ पाकपा खोंजंग अमनि हाइना लोब याइ थाउगी तंगाई फदब पोलम सिंग अमदि हिदा लांथकि ममल हंथद्रिबा फावबा लेब पार्टी सिंगना संसिंगदबा खोंजंग सिंगदा मियामना सगत पियो हाइना अपील तौके ngasi loisinba numit ki mifam da wangangladuna CPIM Manipur state ki secretary KHUMANTHEM santana hai BJP ki modine lusing balengang se lomi sin miam sung suri nomni ba miam gi mayokta lei balengang ni miam gi mayokta lei balengang asigi mayokta leptana sungshin gani haina phongdoke mifam loisinba da thaugi mamal hengatpa gi mayokta yaningda bagi kholau kya lauke Assam Rifles na lupa crore aniga lakh humudra mari rongi mamal oigedaba poppy maru bag yang kai teruk fagat kray more da leba nipum doi suba Assam Rifles ngarang ahing pung tara matoi makaram tarakpa matamda Indo Myanmar border manaki heights munom khulda India rom da pusina ba asukpa umang da lotuna thamlamba poppy maru yawba bag yang kai teruk adu fagat pungam kibani faraba poppy bag yang kai teruk adu malem gi kaithel da chorangna lupa crore aniga lakh humudra mari rongi mamal oigini hairi tungda phagalakhiba poppy maru sing adu ngasi nungthil morege custom department ta makata ba thabak sing paikana ba kusina krai Congress ki matamda paket piram drava Waisel Maril ge project hojik pali belenga suna makata na paket piyo haina nauria pakang pa kendro ge XMLA RK anana phongdokre wafam masinga se hojik oriba Waisel Maril ge phibam yengsen baga Maril ena phongdokibani yengsen baga Maril ena XMLA RK anana makata radun hai nauria pakang pa yauna kaisam thong patsoi sagolban wangoi oinam nambol kendro sing phongna seliba yamna maruiba Waisel Maril ne हारिबसे ममांगे कांग्रेस की मतमदा वाशल मरिल की प्रोजेक्ट अमा पाखत पिनबा हाइजखिबा लेख्रे मतम मदुदा माक मसामा कांग्रेस के MLA अमोइना होनबा याबा होनकी लोइना मतम की ओइना सेंगदुक्तुना निंगथिना थमनबा होनके नाकलमरोमदा मरिल असिदा फदा हौदी सिंग अमदे नापी क्याना पिकथना लेबना फिबम असी अदुकी मतिक सोखल लै मरम मदुना लेंगा असिना वाशल मरिल असिदा अहनबा मियंग संगबिदुना थबक पाखत पियो हाइके TOMTV के subscribers सिंग online दा नुमित खुदिंगे ई पाव यंगबिरबा viewers सिंग अमदे मियाम दा करिंबा खरदंग TOMTV की माइकेदगे खंगनजरी मदुदे TOMTV की ऑफिस असे कोंजेंग लेकाई तुलिहल एयरपोर्ट मनाक्ता जुलाई 5 दगे होंगजरगनी ऑफिस हांगवन मरम ओइदुना तंगाई फदना टेक्निकल सपोर्ट मशीनरी सिंग सेम साबदा नुमित एनी हुमनिदि संगलगनी मरम मदुना लोकल चैनल सिंग हाइबदी टॉम न्यूज टॉम म्यूजिक अमसुंग ममी कुमहै जुलाई 4 फावबा viewers सिंग दा फंगनबा ngamkiroi मियामना वारबसु वाना जुलाई 4 फावबदा ngaibinaba TOMTV की माइकाइदगे नोलुकना हाइजरी कोविड वैक्सीन कापथोकपा हाइबसिना लाइसेट असि थेंगनबा अमसुंग ngathonaba उपाय सिंगे मनुंगदा ख्वाइदगी मरोइबनी मरमदुना लेबाग असगे हक्से लोइसंगे अखंगाई सिंगना कोविड लाइना दगे ngathonaba वैक्सीन कापथोकपगा लोइना लाइना असदगे ngathonaba पिरिबा सना कानून सिंग खुदिमक असि इसा इसाना इनसियाना MPCC के कोऑप्टेड मेंबर
Asoibam Devena Fondorli. Wafamasi, Lamlai Block Congress Committee na Sinduna, Lamlai the Pangtokiba Committee Sige Anoba Office Ama Hangdopagi Torumda Fondokibani. Tormaduda, Devena High, State Sige Amadi, Leva Sige Haxel Loisangi Akangai Sing Piribasana Kangun Singasi, Miam Nangalabadi, Lamlai Kendradi, Amasung State Asidage, Lena Asi, Mapung Fana Mutatpa Amasung, Natopangangani. Lamlai Kendra si ngasidi Miam Gimhut Laitraba Kendra Ama Oibana, Hiram Kudinda, Awat Apatana, Big Talaba Amadi Kudong Sada Bakaya Mang River Kendra Ama Oire. Kumbi Kendra Gimanung Sanalaiba, Kang Soibi Maril, Lokong Kendra Sige Hanagi Minister N. Mangina, Zesivi Tartuna, Tengtopaki Tabak Nasidagi Hokre. Lokong Tembagi Tabagadu Hanagi Minister N. Mangi Giminya Makada, Wangu Borayang B. Jila Parisat Member M. Brozen, Kumbi Municipal Council Ge Hanagi Vice Chairperson W. Bobisan Luang, Namaru Eba Mio Singwene Sargaduna, Tabagadu Yangsin K. Makatana N. Mangina Minister Odingaida Saramba, Satar Panba Minor Irrigation Dam Sing, Itai Maning Lekai, Itai Hongzam Canal, Itai Dam Manaki, Ngakra Thong Dam, Gifibam Sing Su Koina Setuni Yangsin K. Itai Kuno, RLI, Kugawangma IV Road, RLI, Paunam Purnima Mapa, RLI, Itai Kuno, Litan Makong, RLI Sing the Sukoina Satuna, Diesel Tau, Liter Contra Solom missing the Tembang in Yantoke. Satar Dam Sing Yangshin Baduda, Wangu Borang B. Jila Parisitki member M. Brozena Fongo Kibada, Satar Dam Sing a say, Tau Tingdana, Engine Yaudana Labuxing the Ising Piduna Low Pari Lissing Kiada, Kanabapiri, Adubo, Matam Kurik Labana, Dam Sing a say Yaraktre, Maramaduna, Lengana Matam Sunaba. Amadi, Lady Pamba Sing Season Aduna, Samson Bidrabade, Kanaba Piva, Lofam Sing Asidagi, Kanaba Lobang Leroy Haina, Nunamo Fondorli. Thobal District, Kangbo, my Sam the Kaidiganing Tozam, Dizena, Hokiba Tang Kunipanda, Labukta Tractorna, Low Quavada, Accident Tokuna Lakidabada, All Thobal District United Club Organization, Atukona Imung Manungi Awabada Saruya Bagolena, Sana Bapolam Sing Tembang Pikre, Atukogi President, Razan. Loitamna imung asige awaba si yenglaga lamdam asige civil society organization social worker amasung lengang na minyang changbiduna tengbang pibiu haina appeal tawrukli. COVID-19 ki siraba tanpham asida Khetrigao Kendra gi sakhum amata mai munhandana bagi pandam da Kendra sige MLA na thangjirliba khongthang gi sargomoi ngasi Kendra sige manung sana leiba Unemployed Youth Learner Association porompa thawan thaba lekai na kon ba yumthong sahum ga humudra da 10 kilogram tara yauna nongmoda sangdaba sangba shana thangnaba polam sing Kendra sige MLA gi loina bi N Rekhana yenthokre Lekai gi mioi kharada MLA gi loina bina tengmang polam sing yenthokloba matung association da lemhoriba imung sing da yenthokna bagi damak polam sing khusina ke tengmang polam khusina badu gi matang da wangamaduna N Rekhana hai siriba matamasuda Kendra sige imung khuding da lengang ne piba sing adu natana 10 kilogram tara piduna lakpa du gi saruk amani Malem gi meba khunai da landar liba COVID-19 gi laisa da sing ngafona ba ekoi khudingna isai sa gi lokpadraba thodang sing lomina se Lekai sigi worker sing adugo BJP Mahila Mandangi adugo matenogi site gi kari kata pun maki mai kai dagi mateng pambiraga hari ko sing sing thokna bogna bida chogo mateng pambirai masi tamu su asi mi dai thangda haga phontok sari losila padai na haijin masi halik lai boko bi che koi kinga si hari gadi akoi puna mangna gamena piriba SOP si koi naga samina ragadi matam matangi laiba no sing sida na basida gi koi na to pangani haji haja basi Paugi Maruktana, attend the Brematang Luminacy. Hanjaba. Oirakliba COVID-19 gi laina laiset asi yenglaga. Ana layeng sangda khudong chadaba mayam ama mayokna riba asi kharadang oirabasu ko hannabagidamak Lamjingba Hospital and Medical Research Institute Private Limited na. Obstetrics and Gynecology, General Surgery, Neurosurgery, Urology, Ophthalmology, Dermatology, Orthopedics, Pediatrics, CTBS amasung Psychiatrics na singba Department singi OPD amasung Operation gi facilities pangbigani. General Medicine gi oina di advanced appointment lobiu loina na. Neurosurgery da maming leiraba Super Specialist Dr. Saubam Praking Sansu ayuk pung 13 dagi nungthil pung ama makhai fauba OPD yang bagi khudong chaba leizare. Akupa marol gi damak makhada piriba number asta contact lobiu 825 896 7890. Cherry Fintech. Cherry Fintech na puthuk chaba Cherry Prepaid Card asi zero balance ta account hangbiraga card asi ki khudong chaba sing lobiu.
यामना लाइना पैसा चंगदना अकाउंट हांगबिदुना अकाउंट ट्रांजैक्शन तौबिरगा क्रेडिट कार्ड इराई लाइना फंगबसु यारबा अमदी पोट लेबा मतमदा कैशबैक की खुदोंग चाबसु लेरिबा सेविंग्स कार्ड ने पिकलिबा अंगांगी हाइबदी माइनर्स अकाउंट हांगदुना सेविंग्स अकाउंट ओइनेसु सिजनबा यारबा अमदी इमुंगी एक्सपेंडिचर हंथहनबा यारबा प्रीपेड कार्ड ने अकुपा मरोलगिदमक अमदी कार्ड असिबु अप्लाई तौबिनबा अखोगी वेबसाइट www.thecherrytechnology.com दा चंगबियो Manipuri oina contact number 7005794360 da pau phobiro. Breaking matungda mayam torang mukhshari makada pau pijari. BJP Manipur ge State Council member amadi COVID-19 second wave fighting task force BJP Lamlai Mandal ge chairman KH Ibom Sagi minya makada BJP booth level committee Lamlai ge khusam naraga Lamlai damyai kuntramatoi positive oiba ani laikidabadage containment zone da leriba imung 13 ta thangna bising phangan khrai. Thorongba mari lenina KH Ibom Sana COVID लाइसेट असी लाइथोप यादरी मियामना लाइसेट असिदगी ngakhongba section thorang lokotpaga loinana test tawthokna positive oi oide khangdokpaga loinana matam sana vaccine kapthokse SOP ngamina se haiki Khangbo kendra ge mele Surja Kumar Okramna kendra sige manungda laiba local singda ising fangdabagi awaba maik nariba sing asigi yengduna ayuk nungthil naidana kana honoduna Catricon Hokon Pumtha Maningpad Haibong Popi Kaifa Saval Laifat Hangam Low Hariba local singer Suda Ising Hon Cray Masigi the local singer Suda Lariba Low Missing na MLA with Hagar Pofondro Lee Lamdamasida COVID-19 second web na asoba sighting Pirakpana Maramoidina Matam Queen at Hamakliva Carpu Manasida Mapal Topa Yadavana Marmoidina Yum the Lenerakliva Kaxing District Wabagai Kendra Yamanus and the Leva Kaira Ketuan Tuan Balakai the Leba Imung Samriga Contrarom da Hokiba Wabagai Tera Uraktage Social Worker Mayingbam Ranjina Cheng and Tokuna Mating Pankray Mayingbam Ranjinangase Public Youth Club PYCG Kangbuga Pulaga Club Asina Konba Kaira Kaitel Lampak Kaira Tomal Makong Kaira Kongnang Lekai Kaira Bamol Lampak the Leba Yumtong Sohunga Yankairom da Aduga Iramdam Sangat Sagatpa Love Kairak Wayabunga Kusam Naraga Kairak Yawabungi Yumtong Maripurum da Puna Yumtong Samriga Kuntrada 10 kg Mari and Toke Royal Riders Manipur na COVID-19 ke pandemic ke mari lenana North American Manipur Association ke kusam nadunanga se lengang na chalaiba lamoi khonang khong da leiba COVID care center amade Luang Samam da leiba quarantine center da PPE suit oximeter sanitizer mask surgical glove mateng pangkipagolena tuan pham sing da chana thama polam sing mateng pangkhrai ngasi mateng pangkipa sing adude langjing da leiba nupi masa sing tagiba hof home langol ningthau lekai da leiba langol all age home amade Maitei Langol Punsi Kulgi Akwibida Leba Yumthong Yankai Muktasu Sana Thanaba Polam Sing Mateng Panghe Tengbang Polam Sing Kusinaba Aduga Mari Lenena Royal Riders Manipur gi President Laistram Momono Fongdokibada Lamdamasigi Miam na COVID-19 gi Laisana Maramoiduna Awaba Lanting Nariba Shida Kara Kakta Orebasu Mateng Oinaba Ahanba Tangkaki Oina Mateng Singasi Pangmani Haiki COVID-19 Laiset Manungda Frontline Worker Oina Mathau Pangtholiba Police Personnel Sing na Lawriba Thodang Bupung Thogapoina Laiset Asibu Ngakthokpada Sangba Polam Sing Social Worker Wahingbam Dinesh Chandra Nangasi Patsoi Police Station Kusina Kray W Dinesh Chandra hand sanitizer hand glove PPE sodium hypochlorite N95 amadi 3-layer marks na Singba Polam Singasi Patsoi Police ke OC Buddha Chandra Kumanda Kusina K Polam Singadu Kusina Batugi Matang da Wanganaduna Dinesh Chandra na hai COVID-19 Laiset Asina Mioiba Kunaibu Atuki Matik Wahale Laiset Asibu Lantingnariba Frontline Workers Singi Manungda Police Personnel Sing na Lawriba Thodang Asisu Atuki Matik Chawi Makoy ge Thodang Asibu Ikai Kumnaba Madi Sakang Boina Tengwang Polam Singasi Kusinabani Uripok Kendra gi manungsana Uripok Kwesnam Laikai dege Irengbam Sangita Mapuraiba Irengbam Chorjet ki Yum Laitabagi Awaba Kaya Mayuk Naramba State Asige Chief Minister Amade Tuan Bamyo Singna Mateng Pangwiduna Saraklava Matung Ase BJP Manipur Pradesh ke active member Kumbong Mayum Suresna Sankaduna Yumpuda Sinakray Sankapagi Thoramadu Mari Lenana Wangaladuna Kumbong Mayum Suresna Hai Aikoi Mioy Bamarakta Leminariba Imung Amana Awaba Taraba Matamda Mateng Pang Bahibisi Mioy Lisetni Ningsing Bayai Madude, Irimbam Sangitagi, Awaba, Saktamasi, TOMTV na Akanana Pau, Amoine Sandokuna, Miam da Kangan Krabagi Matunda, Miam Mateng Pangduna Yumasi Sarakibani, Sangita Amadi, Maki Mapure Bayauna, Masanopi, Ahal Aruba Anaba Marmoraga, lying Duna Lakpani, Awaba Aduna, Marmoraga, lying Basi, Selaitaba,
lainaba yum leitabagi awaba kaya mayonaraki sangitagi masanupi Nirvana Foundation na class 12 fauba lyric tamhangani haikiba laikrai sangitagi anabadsu lemna siza foundation langolna layengduna lakpagaluna laikagi club amadi tuang tuan basingi mateng na ngasigi pibamasi yorokibani Nam lekai na chau na contribution to ga che chang tana ba dagi horaga dagi sigi foundation dagi phalang se almost loi ra bagum mane ai gi di ke shu yaujab na te ai gi di just lotion bagi dong ta engon da takpi ra bagi dong ta hal mana sim tang lotion bi ha dagi ai lotion jabni sida ai contribution ke shu yaug de sida only yam contribution to bi sida lekai mai ra pai bi ma di lekai club hal man mayam loi na to bani aduga any ai upok leba upok instance gi club amadi mara paibina any higher thabakta ai sungoi soidana pangthokane ai angam level da nabong aina lotion birage haiduna lotion birapa deki ise ma me soina ai ma ki rekhon tigalapna asma sigi phiba ma se oina ma hona birapa maya puno ma kuzo aina haninga itana thagat jari Amuko amasung yu COVID ki lamjing makhada Bisnupur District COVID-19 Task Force ngarang dage district asige tuan tuan phamsing da tengbang polam sing yenthokpagi saro moina ngasi su district asige Task Force asiga setminary ba Task Force sing da tengbang polam packet sanirom yenthokre yu COVID ki president duga Task Force asige na convener TH Norendra na phongdok ki bada district asida ayus 64 arsenic album 30 lem na yenthokrabagi matung da makhadana oxygen concentrator sing darkar oiba mioi sing da lem na phangan ba horgani haike maramaduna District asida lairiba Task Force singna oxygen gi mathok tarakpa Bisnupur District COVID-19 Task Force da pau phawiro haike Lions Club of International District 322 Dina Hojik Valor Ge CMC da cancer nabadagi lying sathariba Thobal Wangkem dagi Kundongbam Sinthoi Sahi Taruk Apopa Kets Kennedy amasung Mandakini gi lying bada mating oinaba lupa lak amagi sel gi mating pangkrai hariba senpham adu Lions Club of International District 322 D gi district governor Lion Lalita Khadriana Zoom conference ki kuthang da district 322 D gi John Chairman Lion Cats Memsa da kusina raba matung da Lion Cats Memsa na sinthogi apokpa amadi apokpi da kusina ke Thongju Kendra gi manung sana leiba Basikong Loman bi Basikong Ketna Panung Basikong Bazar amadi Basikong Maning Lekai gi ima singda social worker Presozet Sanglapam amadi COVID Task Force Warriors team na chana thanaba polam singen thokrai mateng pang baduga mari lenena COVID laisada se lakshina ba leiriba chana kanglon sing gi matang da wakal tahan ke BJP Manipur Pradesh ke State Executive Member amadi KM Blooming Higher Secondary School ge founder Kets Menjor Mangang ge minyang makhada Khangbo Maisnam Lekai da leiba UYC Club ke secretary ni haijaba Kets Dolena Kanagumba mioi amage rajniti gi oiba thawinsinda media da lana hajalakpa laibak thibani haina Bangsi Budon Youth Club ke General Secretary Laisram Premjina founder li miyam amadi Tuan ba club ki mihut sing yaung ngasi Khangbok ta leiba MMRC Unity Park ta pangthokiba pawmi sing una bamada Laisram Premjana makhatana haikibada yimpham yaudaba wafam mayam ama thamlakpagi matang da Khangbok ki miyam amadi club ki mihut singna mifam amasu pangthoktuna aranba wafam sing adubu kandem tawi hairi Taranithoi Suba Manipur Vidhan Sabha gi Mikhal gi matam naksilakpaga loinena Kaksing District ke Wabagai Kendra didi Mikhal gi web kan sagana bahore Kendra sida ge social worker Sakir Ahmed ki Mikhal ga mari lenena election campaign office amangase Kelakhong da hangdokre Kelakhong da miyam gi matinga loinena election office ama hangdokpa ngamkiba se Sakir Ahmed na Mikhal sida chawna mai pakpagi khudam amani hairi office hangdokpa da sarugya kiba Sakir Ahmed hai Manipur gi oina khwaidagi swatharaba Kendra hairagadi Wabagai Kendra sini haibada lalalroi Kendra sida asauba awon bama puraktuna lambi thong thangna besing ana laing sang mahi machine tampham sang sanabung ithai lokong amadi hiram kya da phagat handuna sakhotpa Manipur amadi top AC ohenba haibisina mahki mikhal thengnabagi pandamni haiki hoji amung asin ngtil Imphal da phongna kiba Manipuri pawse sing asigi maru pawsing puni aminase Kangla Pau
vaccine kapthokpa yarba miyosingda amata chithadana vaccine kapthokpa ngamba kendra duda lupa lakh kungi mana piragani Chief Minister vaccine kapada laikhidraba singi imungda ex gracia pinabage guideline semna bakhangan khre kanglai pake maira Chief Minister na sem thabada mai paklabi ukrul ningol Agustina Simreda lupa lakh amagi reward pi khre momagi makhada popi tharamba singi lamsingda sem pambi paksana thabagi thabak paket kadawri koina satuna covid vaccine kapnaba insulated vaccination bus Chief Minister na lam thakre ahanba covid vaccine kapthokpa ngamba kendra da lupa lakh kungi mana piragani Chief Minister district tareta thamliba curfew amadi containment zone longthoknabagi thabak thorom sing lengangna paket kadawri manaba Manipur ki satret marifu yauna punna India da COVID-19 anaba lising mangaga samapan yang kai mathoi thengna duna ngarang dagi hele Chief Minister na infrastructure project mayam sanga krai state asi lam khudimakta sakot hangani paksana covid vaccination tawkhre pawzel Minister MLA singi maraktagi tarakhak songthokpirau Manipur da leiriba covid care center singda lemna sana thanu bapisi Zakishan covid vaccine mapung phana kappa loiba ngamba kendra da lupa lakh kun reward piragani Chief Minister India da phibam phagalapki chang sada marifatra truk dasmik mapan ani yaure Aroibada maruba paumu kana phambigani COVID-19 laksanaba Manipur lengang na thasigi taramathoi thamlaki ba curfew ngasi loisin khre COVID infection gi phibam yenglaga curfew amari containment zone laukthopagi firep logadori Miyoi amata sithadana COVID vaccine kapangamba ahanba kendrada lengang na lupa lakh kungi selgi mana piragani haina Chief Minister N Birena lauthokrai Telaba thahumgi manungda Indiana COVID vaccine makal ani putoktuna lebak asiki tanatana malengge tai lebak singdasu phangana bahona ribasi Prime Minister Narendra Modi gi asauba mai pakpani haina Lok Sabha gi MP Dr. R.K. Ranjana phongdokhre COVID ki ahan ba amadi anisuba web ta section ba wad aurabasu ahum suba web na Hena sathi ba saitheng piba ngamdana ba health sector da hen ba senpam thadaduna thabak paikaro se haina sugnu kendru MLA K Ranjana minna kongoi ba wafum sing lenga ta thamlakli ngasi goinadi matang sida Manipuri Paul Jere Times of Manipur gi Manipuri Paul English sing ba mukana kurumjere